Ngasi akoina thungi mafam asi ukhulgi nungpi pung ahumuk trekking chalaga leiba lemli heba jaga durani mafam yam phajai masida koina thongjagadoriba hinjang makhan si ningon chakobagi special oina thonggadoribani mathen sing adudi sareng thongba ma rau ataw thongba ma iromba ma amasung champut ama mayam yeng taminasi Mor yam sanbe de isen pi sem yam cha doin nina duna umor hoptang hapchage tum teno man bi hape ikai thabi hapke singarang aina moi nungbi gi sing mathak-tagi fresh oina khudak te helak pani isang mai dengan sangar ge tau ge ko isti khara herani Sai salani tum khara salani hauzik nga thadaba horage Oke. Sedikit kita lagi subra. Ketutupnya kan berapa orang saja. Isai sawai. Namun leh. Namun bukan lagi. Saudo mali he chiu lao he ai di haribok se khara pame haribok ki manung si bese haribok ki suno maina mathian ama tawjarake mayam mieng tabiyo haribok ki ama soin ki toroke singje sunaba yaudramnina ai tawre chanam budi sugre thangman nam gai gre thok sare mithi hape hing hape Tilau sanam haptharage sing haptharage haptharage
नापाकपी थाथगे नाकुपी खरा थाथनी कोन फेंग खुद माले खुद से इसिंग इंजनबगी मसल की फदिगोम मरु असुबसे खरा चाइसनगे मरु मपांगसी ngौबा मुनबा atang oisanba ngaihige asi loraga sareng thadagani sareng di mai akanbada thongba de sareng ji khara mai pikna taraga tam tamna thongdormni jik sareng hapage ko aduga silor matungda masi tesbat mana sira siam yaudi loktoke hari bokar saisenge hawai truck sering diam karena buat piade adana tapna mai sepik na tharaga tamna ot pada machu se hapsal lage mahi se khar laksal lage sering asal lage mahi se ina ngasai thangala thambane adu mahi haijan lage mahi se ko na amta wat ki na on ge isi te ti yaudre nga ataw bo mahi thongage hing hapage chau mithi zira se maroi na pakpi mara hasilani ayo maru suba bensin kita ngauge sih tang patah ini ya adudagidi aina aigi pamjabi sirara khong morok kitang chaige oke
Pani hawai thrak hapsilani ai mis khai ra hin jai ari bo hapsan ge amen sin ba hapsan ge Fatigom khara session ge adubu fatigom session belo ragadi sing kitang hapsan ge aduga thum hapa ge fatigom khara session ge sareng je Iposa, phone sum miết lên nó lọc cho qua cái lo. Bangam khide nangi nungsiba pothadraba pukning nadi langtak na duna lairi bangam khide nangi nungsiba pothadraba pukning nadi langtak na duna lairi maktraba aigi thamoini nangbu nungsiduna ta lairiba kari hayu haibage kari hayu haibage nangi thamoina khanginaba machu naidraba nangi thamoi duda suhankhide machu amata kari hayu haibage last time na yumdagi surga porokpa using sa kitang elaiji ga kitang chaige adudagi di aina nga tawse thadarage pup adigom chaire fatigom chaimen thakdarage sareng sok tauge thau haige sareng ni thau kitang yamange mithi kitang hapke king hapke ngari macam tang thadage zira adigo maru se aizwan hapke
Lasta Kali Jira electric shock to ko wei Fading maruse ini sih kira caislani masal gise aduga sih semaina tole haire raga aduga ini sih hapsalani lagi finish apa nih lihat ke Gom sai challe tumning ko mana tilau masa sai challe aduga mayang ton khara hapchalle Puso Manipur gi akoina ukul district la kan jeista ai inau paiso je thena jarga akoigi ningon sakauba special oina namgdaba program jigi yam chauna mateng pangbiri inau paiso na magi luina bi ichan awon je aina ningon sakauba gi special oina chakau jabani Hào vang Happy ningon takauba Cek, dukina cek tau ya ko. Opa mino amai.